Asigi Lakliba TARIK kuntaretagi National Highway 37 da Economic Blockade Touragani HAINA JEEVAN Mission New Development Bank Joint Action Committee JJMNDB JEEVAN CONVENOR Angam Kamina FONGDORAKHRE JEEVAN members singna punna sarukya duna famkiba mifam amada convener na makha taraduna hai Tamenglong District ki Tausem Subdivision da paikhatliba JEEVAN Mission Project ki engage tawkiba sinmi singi pifam thokpa khuchuman PBD haibadagi National Highway 37 da total economic ban kaubadagi concern minister amadi agency na December tarik kun fawbuda soidana pifam thokpa senpham piragani haina thajaba pibadagi matam khara khongjang handokhibani adubu thajaba du thabak oina tawraktabadagi Laukiba warep ki matung inna kumja lising aniga kunithoigi JJM JEEVAN Mission Scheme gi makhada NBD New Development Bank Project ki bill December ki tarik kuntaruk phawbuda pithoktaba tarabadi mathangi numit December ki tarik kuntaret ki ayuk pung taruk tagi matam kaktaba economic blockade tauragani haina fongdokpaga loinana khongthang asi none amasung tamenglonggi JC nasu support tauri haina fongdoki amasung Masida thorakpa apapattegi daita khutima concern minister amadi concern authority na pugadabani hairi media putangda nagari institution ase ekoi gi tawsem anamong semengi khatnate ekoi go supporter ekoi miyam edb phangdaba miyam eri none temelong proper tawsem ekoi pulaga combined decision se torani hajugi ekoi kira gare kari gumba masi gi banmungda aphapatta kuluma concern authority singna daita pudagani haibesi media putangda book and